ngara nungdan phongkhiba kangla paudagi maru oiba pau khara khangasaraga miyamda khudo tamjige Kuki na khundari basingi area khara dedik ngamkai sabal khabagi thabak kona tawgani haibasi irang asiga tayonaba amani kokomi tha asigi taraga tareta center de NDA lengak pairakpa amadi Prime Minister Narendra Modi ki ahum suba tamgi nimisa amani subada paithakadaba thabak singi manungda tha taraga taruk helaba Manipur gi thoklibi irang asigi waroisim prokna wofam yawi haina miyamna ngainaduna lakhiba numit adu sukhrei numit asiga mari lenina Union Home Minister Amit Shah na National Media Singh da phongdokhi wafam se National Media Channel ama oiba news taragani pana ko tarokibada Manipur da Kuki Prop singna khundaba singi area khara de dingamkhoi gi sabal khabagi thabak ase kona tawgani aduga indoor memangam khoi paringi atopa mafam singda de adumak sabal khabagi thabak sathagani haidiba ase yamna maram chadaba tholibi irang asiga yamna tayonaba amani haina kokomegi media coordinator yumkhai bam surji kumar khumana thadorapa chero amana haide Shero asina makha taribade hauzik Manipur da thoklibi irang ase Kuki singna namna taba singi area Myanmar ga tanaba mafam singda facing yaudra border area singdagi hajilakpa foreign immigrant sing Kuki narcotic singna meitei miyam da landarakpani haibasi Central lenga amade stelenga anina khangde hadina semba yaroidaba khudam changdam kaya mayak singna laikhrei Myanmar border area si hana miyeng changlaga matik sana fencing tawraga Lokaina sanglak liba foreign immigrants sing amadi Jing Kuki narcotic sing asi taktokina Manipur da hauzik thoklibi irang ase Manipur miyamgi apama maungda tuna losinabagi thabak pakhakadabani thoklibi irang asiga mari lejena naga taba border area singda hena miyeng changjana border fencing tawgani habase ona tainabagi thawongni haina kokomi amadi Manipur miyamna lawi Kuki na namna taba Myanmar ga tainaba border asi hauze fencing tawbagi thabak sathariba se lepkhini aduga atopa mafamdadi thaba makha chathagani haibase center na lengak na hauzik thoklibi irang asi losinba pamde makha tana sangthaning haibasi masina mayak sengna takle Manipur da NRC chana handuna foreign immigrant taksokina Manipur da hauzik thoklibi irang asi athupa matamda losinabagi lambi adu lakani masi tawduna tayonaba thabak sing lokhapa asinadi irang sangthana thoknaba center na tawri haibase miyamna iphongphongna khangnaraba wafamni hairi makha tarakpa pauda BDF Personnel kungamanga jiribamgi law and order ngakpada report tawnaba thokibo order adu handokpiu tha asigi taraga tareta Manipur Police ki DGP na khangalapagi matung inna Imphal East ki SP ki Mega Chandra na order ama thoktuna Imphal East ki BDF Personnel kungamanga jiribamgi law and order ngakpada temporary on SP jiribamda report tawnaba thokibo order adu handokpinaba Imphal East District ki BDF Welfare Association ki maikaidagi phongdorakle Manipur Press Club ta ngasi pangthokiba pangmisinga unaba amada Association ki President Sawolsem Sanjina phongdokibada tholiba order asi body ikai khumna jai Manipur da tholib irang asida su BDF sing chingkhong singyada mathau pangthoktuna lakle adum oinama BDF person sing da khusukulai gi oiba awatpa kaya leibana red zone area sing da mathau pangthokpada khudongcha da ba kaya mayokna river red zone area sing da duty tawbada sopa panba amade sibana ba thokpada BDF welfare fund ge Khaganaba sempham natana lengaki maikadegi lupa 10 fauba piba leitri Manipur da laiba BDF singe service policy phagahanaba amasung pe hengalpinaba taknaduna lakliba sisu thabo oina onthokpidre makhatana hauzik tha amada pe oina lupa lising 10 piriba asida BDF singna district lana jiribamda duty tawbada imung manungda thingna haugadaba khudongchadaba sing yingbiraga thokliba order ase handokpinaba amadi BDF singda equipment suna pibinaba department ki puning singsilakli makha tarakpa pauda kanglaipa ki meragi pau se dagi maru oipa pau khara khangasaraga miyamda khudogo tamjige uyumpo khungangi iril ture mathakta sareba yoitki thong numit manganagi manungda losindravadi akanba khongjang changsilagani Roshan khundrakpam kendra gi manung chamba uyumpo khungang leitangi iril ture mathakta sareba fichani rom sangba yoitki thong ase ngasi phawba losinana laibana maikai adonggi miyamna Satok Sachin tawbada yamna chawna awaba mayoknare haiduna French Union Craft ke Secretary Wayangbam Rosana phongdokhrei ngasi Manipur Press Craft ke thangjing hall da pangthokiba pawgi mifam amada wafam asi phongdol aduna Rosan na hai ing kumja lesing aniga sumna kunga mathoi ge June kunga mathoi dagi hautuna kumja lesing aniga sumna kunga ni thoge June kunga mathoi da saba losingadaba thong asi ngasi phawba losindana leire loinina thong asi ke maintenance ki matamna kumja lesing aniga sumna kunga ni thoge June kunga ni thoidagi haugina kumja lesing aniga sumna kunga tere phawba oigadabane adubo maintenance ki matamdagi sahi ani helaba phawbada
thong asi losinana laiba asi laibak thibani maram asina thong asiba sariba department gi chief engineer amadi ठिकादार सिंगना नुमी मंगानी की मनुंगदा थोंग सारिबा मफम असिदा लाक्तुना थोंग असि लोसिनाबगी चप चाबा मतम मियामदा पीगदबने करिगुम्बा पीरिबा नुमी असिदा लाक्तबा थोक्लबदे मियामगा लोनिना अकमा खोंजंग संगसिलगनी हाइखे मांगना मखाताना हाइखिबदा योट की थोंग असि साबगी मतंगदा थिंखांग कयारक्ता सब कॉन्ट्रैक्टर अने यावंग डिपार्टमेंट के ई यावंग युमपोक डेवलपमेंट कमिटी उयुमपोक मैरा पाइबी फ्रेंड्स यूनियन क्लब अमदी अरांबा यूनिट 44 गा लोनिना थोंग असि लोसिनाबगी कयारक मतम थाखिबगा लोनिना कयारक हाना उनरबा मतुंगदा खुयेक तौंगदुना थाजबा पिनख्रबनी अदुबु ngasi फावबा थोंग असि साबा लोसिनबगी महु थोंग अदुबु साबा यौरंबा सिमिसिंग फावबा अमत थबक सुद्रे अमदे मफमदुदा लैत्रे हाइना फोंदोखि अरोयबदा कांगला पावगी एडिटोरियल की पावदा मियामना थमजगे कुकी सिंगदा अफबा लालगी खुलाई लैबदगी सिंगनबगी सांग हेंगलखिबने चिंग कुकी जो नार्को टेररिस्ट सिंगना लेबा असिगी मथक्ता लांदादुना मणिपुर की अपंबा सक्तम थुगाइरगा कुकी सिंगी ओइबा तुंगांबा लेबाक सेमनबा लांदारक्लिबा असिगी वरोइसिन पुरके हाइबा ताराबदे इलेगेट माइग्रेंट कुकी टेररिस्ट सिंगबु लाक्सिमबा मथौ ताई फॉरेनर सिंग कुकी जो नार्को टेररिस्ट सिंगना लांदारक्लिबा असि लाइना लौबा यारोइ लाल असि मखोइगी तुंगदा मपागल लैबसिंग लैबा अमदि अफबा मखलगी लालगी मतिक चाबा खुसु खुलाई मपुंफाना लैरबा मतुंगदा लांदारखिबने मणिपुर लेंगाकी लैरिबा स्टेप फोर्स की मसिंग खुसु खुलाई मपांगल अमदि मैतेई सिंगी मफमदा लान की मतिक चाबा खुलाई सिंग लैते हाबने सिंग बसिंग पुनम खंगलब मतुंगदा मयुकनबा ngamragani haina landarakibani lawi terrorist sing na manipur gi mathakta matakram na landaduna makhoina lamdam asibu khudum chamba ngamgadagi haibagi matangda sahi kaya gi mamangdagi lalong chatharaki haibasi makhogi aromba jalengam phal lek oirakibadagi miyamna ikang khangna khrabani makhoina matam sanga chatharakiba lalong adu mapum pharakibaga ironanna manipur thuganaba mamang saigi me ahumdagi ikang khangotuna landaba horakibani makhoi masing yamdaba kanglup oirabasu makhogi makhuta mapalamgi अफब मखलगी खुलाई लेबदगी चिंगनबा अमदि अकीबा लेतना मखोगी पांदम फंगनबा लांदारखिबा ओइबना लाल असि अरुब फिबम ओइरखिबनी लाल असिगी वरोसिम प्रोक्नबा होनबदा अरुब फिबमदा लैरखिबगी मरमदि प्रोसेस फॉर अमदि मपालेबाकी खुदयावी हाइबा वफम असिनी लोनिना लाल असिगा मरी लेनिना इंडियन सिक्योरिटी फोर्स अमदि से फोर्स सिंग लांदारखिबा टेररिस्ट अमसो खुलंगालिबा अनिकी मरक्ता सिजिनबा खुलाइसिंग फगलबा मतमदा चाद कुंट्रादे एडवांस ओइबा खुलाई मखल सिंग हाइबा ऑफिशियल रिपोर्ट लैरे ममांग सेगी मी अहुमदगी हौरखिबि इरांग असिगी मनुंगदे स्टेट आर्मी दगी फगलखिबा खुलाई सिंगी मनुंगदा सिक्योरिटी फोर्स ने रिकवर तौरबा खुलाई सिंगी मनुंगदा चाद कुंट्रादे स्टेट आर्मी दे लैबा खुलाई दगी हेने एडवांस ओइबा खुलाई ngakतने हाइना मकोक थोंबा ऑफिशियल अमगी रिपोर्ट फोंदोकपा लैख्रे सिक्योरिटी फोर्स के मकोक थोंबा ऑफिशियल ना दी इंडियन एक्सप्रेस दा फोंदोरखिबदा हौजी इरांग कना थोलिबा सिंग अमसुंग तबाकी ताइनाबा मफम सिंगदा लेप्टना चथरपा थीबा होमगी ऑपरेशन दे स्टेट आर्मी दगी लाखिबा खुलाई लिसिंग तरुकलोम की मनुंगदा लिसिंग अनिगा चतुकलोम रिकवर तौबा ngamkhre मासिगे मनुंगदा खुलाई चनिपाल लोमना मपालम दगी लैबा अफबा मखलगी खुलाइनी अदुगा चतुकलोमना कंट्रीमेट खुलाइनी इरांग असि लेप्टना हेंगलखिबा असिना सिक्योरिटी दा चांगा सिंगनाबा ओयरक्लिबदि हंदकता मोयरांगदा किलोमीटर 5 हेना सामा इम्प्रोवाइज रॉकेट कापचिंदुना अटैक चथरखिबा अदुना ममांगदा सफबा मफमने हाइना खंगनरबा मफम सिंग अदु हौजिक्ति साफबा मफम ओइरक्तबा सिने इंडियन एक्सप्रेस की कांगु अदुना इम्फाल ईस्ट डिस्ट्रिक्ट का ताइनबा लांगनोम खुलंगाक सेलेबा कुकी जोमी फाइटर सिंग उनखिबा अदुदा मखोइना फोंदोरखिबदा मखोइना पोंबी साबदा एक्सपर्ट सिंग नमातेंग पांगी असिगम खुलाई सिंग सेमगत सगातुना किलोमीटर 32 फावबा साना कापा याय हाइबा सिने कमिटी ऑन ट्राइबल यूनिटी कोटो की ऑफिसर थांगतिलें किपगेना फोंदोरखिबदा इरांग असिगी अंगनबा सयुक्त अहलमान सिंगी हक्तक्तगी मीटर कुंट्रा साना चप्पा पोंबी असी सिजिनरखी अदुबो हौखिबा नवेंबर डिसेंबर दगी मधुबो डेवलप तौदुना अनिसुबा कैटेगरी ओइना मोयरांगदा तादुना फोकाय हनखिबा अदुगुमलबा किलोमीटर 32 दगी 35 फावबा साना चप्पा मखल सादुना सिजिनबा हौरखी हाइबना चिंबगी रिपोर्ट लैरी कुकी अमसु मैतेई अनिकी मरक्ता थोकलिबा मुक्नबा असि कुकी कांगलुपना लम मुन्नबा होनरकपदगिनी लमगी मपु ओइरिबा मैतेई सिंगना अपुमगी सक्तम कायबा यारोय हाइबनी अदुगा कुकी जो कांगलुप की मियोसिंग असि मपालेबाक्तगी लोगी वांगबदा चंगलक्लगा लेबाक तुगाइनबा होनबा हाइबसि आरांबा खोंथांग ओइबदा नतना अचौबा सिंगनबा अमनी अमरमदा मसिंग यामदबा सिंग कुकी जो नार्को टेररिस्ट सिंगना मथौना लेना लांदाबा ngamliba असिगे मरमदे मखोगी मफमदा अफबा मखलगी फॉरेन मेड लैंड की खुसु खुलाई मतिक चाना लेबदगिनी
lamgi mapu oiriba masing yama yelami singna lalgi khusu khulai matik chana sijinaba ngamdabadagi lal asi laksinaba honabada awaba mayoknarakibani makha tarakpa pauda Kuki Area da Lottuna leiramba meitei ama Assam Rifles na kankhre haukiba chai lising anige sumna kungu humdogi me ahumdagi hauna state asida tholakiba Kuki irang asigi manungda yamna wana Kuki singna namna taba singi mafam amada Lottuna leirakkiba more khunau ward number 9 dagi meitei ama Assam Rifles na rescue tawraba matung ngasi Imphal police da sinakhrei Assam Rifles na police sinarakraba miyu adugi mamingna laisram langamba chai kuntra apokpa bir singa kawi Kuki Nupi lawi masanupa ani masanupi ama leire ngasidagi sa inipalonggi mamangda langamba haidiba miyo ase felzolndagi Kuki Nupi ama lauraga laibani Kuki Nupi asi laukibadagi mayumda yamna toina halakidre Nupi mayumda adumok laikre adubo sanglaba matam asi Nupi asigi yum amasung mari matagi yumda lolaga lakibani maki mataw aduda Kuki furuki miyo ama nanungsiduna rescue tongnaba social media da thagalakiba amasung nupa asina imung manunggi miyo singda Pau Porakpadagi Assam Rifles da Pau Piraba matung ngasi Assam Rifles na miyu adu rescue tawraba matung Imphal police da sinarambani miyu asigi imung manugi miyu singsu hauzi lanjina duna relief camp da laribani makha tarakpa pauda Surchampur da Kuki Nupi ama halaga thamlamle masagi chai kuntra nithoi rom surabi mapuroiba leitrabi Kuki jo community gi maungna ama ngarang yum se kaisa numiki athengbada Surchampur district ki B Bengnom Logos School manakta yamna chingnaningai oiba maungda siraga leiramli bimiyu adugi mamingna Boisi Joisi chai hina mapuroiba leikhidraba Hos ang khongsai kawi Surchampur district tagini asiba haksang adu police na lokhalaga postmortem examination gi dama Surchampur district hospital da thamkhre thaudo aduga mari lenyana Surchampur police na case ama register tawduna thijinba haukhre haidi